Reservation na Punshi Mahing Phagathallaba Quota ki Khudong Chaba Makha Tana Louroidabani. Caste yumfam oiba reservation gi matangda laibak sin thungna nauna debate tawnaringai amasung mioi kayana masibu yaningdaba phongdoktuna khongjang changshilingai Rashtra Swayamsevak Sangha gi chief Mohan Bhagwat na Quota haibasi khunaida manaba thong leihanba ngamnaba thamkhibani amasung khunaida manadaba leiriba makhai Makha Tana leikigani. Adubu reservation na Punshi Mahing hanadagi Phagathallaba mioi singadi Quota gi Khudong Chaba asi laudana atopa mioi singda Khudong Chaba sing fanganba mathau tai haina phongdokri. Wafam asi Mumbai gi Nita Mukesh Ambani Cultural Center da Gen Alpha amadi Gen Z naha singda wa ngangbada phongdokhibani. Mohan Bhagwat na Makha Taraduna hai education amadi thabak fangbana chingbada reservation Makha Tana leihan khigadra haibasi aikoi khudimakna Dr. V.R. Ambedkar gi miyengda yengadabani. Khunai asida sothahorba singbu tathi tawoina tawbiba amadi chap manaba Khudong Chaba fanganba ngamdriba fawba reservation leihanba mathau tai. Adubu ngasidi tongan ba khongjang kayana reservation asi political gi oiba issue ama onthokpo uri. NEET gi aspirant kaya masa matumda thawai thajakiba adusu Quota system na maram oiraga seat fangba ngamdabadagi thawai thajakibani haina yaningdaba phongdoktuna khongjang changshilakpa ure haiki. Mahakna Makha Taraduna Dr. V.R. Ambedkar gi miyengda reservation asi ekoina hingliba khunai asigi mawong matau kayana maram oiraga thamlibani haibasi kakninga yaudraba wafamni. Khunai asida mioi amana mioi amabu natraga Kanglup amabu hanthana yengba amadi tathi tawoina tawbibana chingba leiriba makhai reservation Makha Tana thamkiba mathau tagani. Masida reservation dagi Khudong Chaba kaya fangduna Punshi Mahing Phagathallaba ngamlaba amasung sel thumgi fibam wadraba mioi amagi imung singna pukchil chawthoktuna Makha Tana Quota gi Khudong Chaba laudana atopak sothahoraba singda Quota gi Khudong Chaba fanganba mathau tai haiki.